Loktak Patagi Mokhatlakpa Isingna Maram Oiraga Mayang Imphal gi akoibada leiba ngagi farm amadi lofam kaya ising thumduna Loumi Amadi Ngamising na thengnariba awaba asi kokhannaba Loktak Pat ki ising chenthokhinaba Ithai Dam Kodak Thonggi Satar Amadi Nongmai Khonggi Ongamlen Dam asi lengakna numit humni faubagi manungda hangdoktrabadi mayai lambi thingba yauna khongjang kaya changsilagani haina apunba Mayang Imphal Lower Committee na lauthorakli Hiramasiga mari leinana ngasi committee asina sinduna Mayang Imphal Kaithilda pangthokpa Loumising Unaba Amada Committee gi Secretary Yumnam Nanaw Maitayna haikibada Lau Singuba Amadi nga loibana maru oiba sinfam oiduna lakpa Mayang Imphal Amadi masigi akoibada leiba tongan-tonganba khulsingi lau pari 9,000 rom asi haukiba matam khara asida chukiba nong asida ichaugi oiba achauba awaba ama mayoknari masi maru oina Loktak Patagi ising chenthagada Ithai Dam Kodak Thonggi Satar Amadi Nongmai Khonggi Ongamlen Dam sing asi matam chana hangdoktaba asinani masina Maram Oiraga hairiba lau pari 9,000 rom asida leiramba lau kaya ising irol nungda leikre loinana nga gi farm singsu ayamba patharaga nga chenthokre aduga leihauba nga khara adusu ising amuk pumlaga nga sing loina sire maram asina Loumi Amadi Ngamising Koktakhut Hapagi fibamda leire maram asina Echaona amang ata thokhalaba Ngami Amadi Loumising gi mathau taba compensation sing numit 15 gi manungda pithokpiyu amadi maukhatuna leiriba ising asi mayeng tanaba Ithai Dam Kodak Thonggi Satar Amadi Nongmai Khonggi Ongamlen Dam asi mapung fana hangdoktaba tarabadi committee asina state asida leiba Loumi Loop Ngami Loop amadi CSO singa loinana ban yauna khongjang kaya changsilagani haiki tunggi nong lakki maram na ising chawkani habase akoi pungda mase akoi thajaba wale maram de ising je nomagi haji nong churasu nong chudrasu Loktak ki notse automatic sin wangkhalapna akoina mahokcha thumbangam daba akoi gi farm sing Hojik ising nome tumjale tumiba mafam singse kumanjangbi koigi kumanjangbi habase ki suruk segi makha masang awang adegi Mayang Imphal konsak sagai sabi tera adegi koigi Usman Kunjin adegi samusang Santipur haiba lokol sing chawraba lokol sing asida low pari lising tare nipan gi akoi mathakta koigi sahi magi asa tawjaraga koi nichai chu semjanana ba tawjaraga koi na nga pharaga nga du sicharaga kholaga ichai yum tunana bohana basida kanggang odun hoje koi na thamjan ba nga sing hoje koi na patho sakre masigi tobong khangdadana akoi hoje koi praja myam sing ase koi kedoje ke sarkar da koi pressure tawse maram di hoi singje karamna chawkholak kono haibodo koi na season zaro ba da ongamen si sing chenthok tren haire Thadren haire itai koigi itai khong ju sing chenjan badi araga chenthok pa yadren haire adu koidi Mayang Imphal area sidi Loktak ki piban da leijabani aduna sagi masigi sing jina Maram Oiraga nambolon degi chawchalei ba Bisempur degi changchalei sing sing asi chenthok pam di pidraga koigi Mayang Imphal area koi Mayang Imphal area khaptana te hoji nambol degi wangkoi kai mem thumang wani hoji nga loi chalang wani masigi matang da koi sarkar da tuba matamda numit 15 gi manungda masigi kari haitare da akoida khetipuron pibiba amadi koigi nga mangraba akoi hojik nga siriba adegi nga chakraba akoi mangangraba singase masigi khetipuron pibiyo numit 15 gi manungda pibiyo sakana kaido boy abagi habadu yengjenbiyo habase Pagidama koigi numit 15 haise numit 15 manung se thabo na pangto bigadom da dubo hoyoji nga chatpa honarabanina hoyoji nong ninis mang da sing jemeng tanana bagidama sarkar na koi upai lejadraba koi longmi simi haitare koi ni farm tawjaraga hingjabani koi chahi magi lakchaba income duna angang gi fisu hunjaba adegi imung manung ju pujaba adumba family ngakani se koi je adu hoi nga ju loi sirabanina masigi ketupiron se pibiu adu doga ising ju mayang tuna tahanbiu haina sarkar gi koigi miyang chinglinjare hojik sing mayang tanabasida ongamen gi koigi masije mai sing phana thadokpiba adai Kodak ki koigi thongge se sariba koigi mai satar je dam je si thadokpiba Loktak se mayang tanbiba Loktak mayang tan boi taradi akoi hoju si sing chawkhali je mayang ta thagine ba ado hojik je nomi kuding leptari sing hogi henka piri hariba koigi thai dam thadokpiba ado duga hoji Kodak ki koigi dam je thadokpiba ongamen gi sdai sing je chedon biba asi numni gi manungda tawda boi taradi koigi civil society ya maru mamaga kuchamnaraga akoi akan bakhangjan banjauna akoi khungin jagin